Nagagi miyoi taruk kidnap tawda chenaba kuki mari phare kuki khulai paiba mayam ama chatpa ubadagi khofum da kawbui singlo uba chatpa kinare luhongbagi thorom yawba chatkibadagi kangpokpi district ki lailon bai phaida fajin kibadagi thiba khangdran leiriba Nagagi miyoi taruk kidnap tawda chenaba ni haiba kuki khulai paiba kangbu amagi miyoi mari garang security force na phare Manipur police na thokiba cherol amagi matung ina phare haiba miyoi mari adudi kangsop ki patbung village tagi thangkhomang khongsai sahi yangkai mathoi new kaithel manbi manaki mongbung Tongnedagi Psycholet Kongsai Sehi Yankai Lunminthang Dingel Chahi Kuntaret Amasung Kanggolal Kongsai Sehi Kuntrani Manipur Police CRF Amasung Assam Rifles ki Kangbuna P Molding Amasung Lailon Baipegi Inter Village Road Chatakiba Operation Amada Makoi Mari Sipakibani Makoi Marimag Village Volunteer Group ki Active Kader Ngaktani Kangpokpi District ki Mafam Kayamarumda Anti Social Oiba Mongda Sel Khaiba Crime Kamarum Sataba Amasung Nongmai Pairaga Handakta Nagagi miyoi taruk Phaba Duda Chenakiba Ngaktani Haina Police ki serol asin maral siri adumapo makoi pharabasu thiba khangdana leiriba Nagagi miyoi taruk adudi ngasi phawba sina natraga hingna puthokpa ngamdri maraksida None district ki manung chanba khofum area da kuki khulai paiba mayam amana anakpa mafam da chatpa ubadagi kabui singlo uba chatpa kinare phawsin hai goitang naga village duithanjang hariba mafam masida ngasi khunja khara lo uba chatpa kabui singda kuki khulai paiba singna sangsilaktanaba hanjin warning tawrki lo uba chaliba khunja sing adusu cartis pairaga chatpanina kuki khulai paibasing adusu sangsilakpa ngamkide nakalanigi marakta lumlaga lainabana maram oraga nongmai kapnaba haibadu makti thokide adubo kabui sing adu mafam adudagi asamba lambida sianthoraki